Manipur Top Trending News na tungan ba wala ba source hindi lakot sarga matamatang di oiba maru oiba ipausing patukon kanhan ngasi June di tarik 8 Tuesday namit ki ipausing di maru oiba update sing pijari ahan bata Manipur di law and order sing the cookie theory sing the phakiba khunja ama kaptun halamle tampaka nupi macha ama nongmi maru na pale hari micham marta nongmi puduna chatpa lo thugai sing neutralize tawna ba CRPF ki DG na pawkang pikre celsius ki mangwena na NRC pangtu kadabani daksinduna taraga mari CSO kang lipangna release kre Chief Minister na akan bamongda kandem taropil. Education Minister from Thaduk Labadi, Lepak Sin Batong na Kongchang Silagani Haina, CJP na Harakli, CJP da Foreign Good Lawi, Education Minister resign Taroy, BJP. X platform da Public Officials in a Fongdorpa, Wapam, Fact Check Taunaba, Miam na Sinaba, Tulopuk na Honor Pasi, nung nangingain. Amit shah na Smart Border System, Tugolagani, Legalia, Triparada, Facility Sing, Sangagado, Sandong na Pijari, Manipur Law and Order sing na Cookie Theory sing Faki Kunja Ama, Captain Halamle, Tampaka nupi macha ama nongmi maru ani na pale hari Manipur lenga khakkanatana Union Home Minister fauna state asida thorkiba law and order tugaiba nongmai amasung bomgi thongok sing tohanba akan ba section thawra lakhlakpagi manungchana CRPF akanaba Cobra Battalion ani gi personnel sing phawba deploy toba horoklabasu jing amasung tam animakta misimina thokpagi thawdopi lepri jingi oina ngasi ayuk angan bapung tarukka minute nifurom tarpada Kangkokpi district ki New Kaithelmanwi police tagi khanongchup kilometer nifurom lapna na leiba Tukul mataki hana Daroi Padongbom Kulhai na Kangram Badagi, Hojigna. Boning Long Part 1 Hai na Kangar ba nong Rongmay naga kulgi kunja ama nongmi maru Kuntra rong kapsin duna mihati na halam lehari Laiki daba kunja asigi maming Yungjang long Panmay sahi yang kay nipan apokpa Laiki daba Kamuga Panmay kawi Boning Long Part 1 dagi ni hari Laiki daba miyo asigi matanda tongan ba pao gili kunsing na hayar padadi Mahakul asigi village guard ama oibani Mahang ato pa village guard ani kalwina na taminaringai da ANFP ni singnaba terrorist singna makoi tamna nongmai kapsilakibani halko asidagi makoi ahum chingi sarukta maikai salai khangana general pada mahako terrorist kupu asigi keder singna faraga miha thina hakibani hari atopa pawgi likun amanadi laikidaba pamaina atopa kunja nipan ga makoi mapan sing sanaba chalingai da hana lumduna lenba ANFP gi keder singna nongmai kapsilapadagi samji khainaduna general pani adubu mahakti nongmai maruna panduna sokpadagi tuduna leiringai da terrorist sing aduna sangsilaklaga Makut pulo matung makok yaw na hagsagi atay mapam singda nongmi maru kuntra rong kapsin na hakibani hari kula sige village authority singi secretary gi maiki degi mahak village gani hari basi yani di adubu mahak Oringlong village authority gi member amadi oi makoina singsan bakhakta natana kul asina sinariba sing tartab dagi karigino haiduna yengsin ba chatubada mahak thagdo asi thokibani atopa maga samina kiba kunja nipandi asok apan yawdana nanthok khauki hari ngasi numidang athengba mahaki haksang postmortem examination tawnana ba remski medial sangda purakre thagdo asigi pau pambadagi New Kaithelmanwi police na thagdo thokpum da sangsin mahaki haksang adu ngasi nungtil pung amaga makhairom tarpada pangkibani kul asi yumnak taraga mari rong ki kunja umpurom tamak leiba apikpa rongmagi kulni hairi mahakbu hakiba thagdo asi Pongrong youth club ki maiki dagi yamna hakchinna lowbagaloina akan mamong da yani da phongdorkli laikidaba imungi awabada susaruk yarakli panba yabadi ha asigi mangagi ayupu kangan ba kung mariga minute tararong tarpadasu kul asiga thangnariba loibol khulendasu kuki terrorist masal khuthona bada kul asigi chief mahaki loina biyauna kunja ahum laikidabani aduga kul asigi yum taret amadi gari animai thadok lamkibani hairi amaromdana celsius ki mangolena NRC pangtok kadabani daksinduna taraga mari CSO kang lipangna rally chakhi laipa asigi oina pangtok parutleba celsius asi Manipur gi oina di state asida pangtok jingida kumja 1951 da base year oiduna NRC hana chanalu haiba Demand taksila duna ngasi masing yamaba miyamna saruk yaduna wakat khongjang talamadungda mifam pangtukna warep taruk laukhe rally asi taraga mari CSO kang lipakna sinbani wake chelgi kedim ground gi horkiba khongsat asina thangmai bangi thau lamthungpam oiki mafmasita pangtokiba miyamgi mifamna warep taruk lauki warep sing adugi manungda kumja 2027 gi celsius ki mangona kumja 1921 da base year oiduna khudaktagi NRC update tawnaba Manipur amadi union lengata taksinba NRC update tawbaga mari lena Manipur gi CSO sing state amadi center lenga ko humgi marakta transparent agreement kuyak pinaduna precondition amada yanaba Manipur NRC jana hanbaga mari lena celsius federal government ka ningthina dialogue tawnaba the minister da taksinba handak center na hanbakiba high level committee on demographic changes da Manipur lenga ki nominee na jagana agency yohanaba taksinba hausi oi bikrim siga mari lena warep lobada Manipur gi miyam ka tanaba amadi miyam gi wakalon khandok thabak thaba masuk ngasigi mifum ki matangda akanaba amadi makataba thabak lokhatnaba ngasigi processing sing chief minister home minister amadi state authority singda numit nini gi manungda isinba habisi rally asiga mari lenena
Taragamari CSO Pangli Convener Santa Hakon Hai India Legan Malipasigi Norris region da Foreigner Sing Kandopagi Satagada Tabakasi Yam Hakina Loba Malaga Dokor Kodi Penning Wade Awang Book State Pumbada Foreigner Singi Infiltration Town Lady Habsi Mayak Singer Lengan Kangabasungasi Fauda Foreigner Sing Asi Kandopagi Tap Java Mechanism Amata Tabak Pakopi Manipur House Yana Mak Nariba Awapasi Foreigner Infiltration Digi Torpani Kumja 2005 da Sukuyak Pisin Beduna Kanglon Oiraga Masidi Uki Miltian Singa Masigi Marunda Lamdam Sigi Yehumi Singa Onsilapuna Lanchatari Masida Government of India Tumina Sinada Nalaitok Asina Kari Karamba Aronba Agenda Labino Habsi Wahangama Workly Lamdam Sida Tangza from Logan Lerba Jin Kuki Narco Terrorism in a city Lepasi to Gaidina Makoi Oiba Homeland Ama Sangat Naba Mangla Sagalaki Haki Manipur House Mag Nariba Armed Conflict Narco Terrorism Bi Loiben Niderba Watoxing Asigi Amatangai Bawarashindi Lamdam Sida Sansilakiba Illegal Emergency and Olamasagi Madam Damda Alhalamatunda NRC update Tawani Haki Amaramdana Education Minister from Tado Prabadi Lepak Simbatuna Congress Silagani Hagi Maru Eva exam Tiagi question paper leak Wahenduna Amasung exam gi evaluation da Asuiba Kala Henduna Mahiri Lak Tiagi Mangla Ariam Batahan Bagitamak accountability Loguna from Tadu Haina Nahasina demand Oribasi Nasundana Union Education Minister Dharmendra Prasad Asigi Taragomdoi Pau Himan from Tadu Prabata Abadi Lepa Asigi State Amati Union Territory Kudimaka Caucus Janata Party CJP na Achobo Kongchang Silagani Haina political frame Asigi Luchingba Abijit Kepkena Kongdoke Mahang Hai CJP gi Kongchang Asi Education Minister from Tadu Pilfauba Alloy Terexida CJP gi Kongchang Asibu Bangladesh Amadi Nepal da Nahasina Irang Hokiba Dugumna Lepa Asi Kangkong Chahinaba Wanabani Haina Tadu Livasi Libaktivani CJP gi Ihoda violence Yawi Haki Adubu Amurumda CJP na foreign Kut Yawi Education Minister resign Tawai Haina BJP na Kongdoraki Mahiru Kyagi Manglan Ariamba Tahana Bagitamak Union Education Minister Dharmendra Prasad from Tadu Kadavani Haina Political Frame Caucus Janata Party na Lambi Tokuna demand Tawdun Akan Bakongchang Changsim Krabamatunda Central Lengak Pariba BJP Amasu ruling party Asigi ideological parents Pariba RSS na BJP gi Thabak Thorom Singsi Mapalai Party Kut Yawi Hariduna Mapalai Party Provinsinda Lengak na Tugadabati Education Minister resign Tawroi Haina Kongdorakai BJP gi senior Lusing Bakyana Kibada CJP gi Thabak Thong Sing Asi anti-India Oiba Body Kyana Sogatuna Leipa Asida Nahasinda Irang Honaba Amasu Nahasimbu Lan Lamjinganaba Wanabani Atopa Leipakta Hamdun Leiba Mui Karana India gi Nahasimbu Makogi Kubanunda Hamduna Sananimba Wonga Sananaba Amasu Makogi Tongjanaba Wanarpani Haki BJP Bu Luchingba Abijit Dipke Asi US da Mahitamliba Mahiru Ema Oibadagi BJP na Mapan Leipakta Hamdun Leiba Mui Sing Haiba Wafum Asi Pongtokibani Adubu CJP gi members sing di Leipa Asi education system Kangkong Saibadagi Mui Kyana Mapan Leipakta Mahitamba Sanaribani Haina Pongtoki Amaramda Aikoina Nutigi Sinariba social media X platform da public official singna Pongdorpa Wafum fact check Taunaba Miyamna Sinaba Tul Lokoknaba Honor Pasi Nungangai Oire Malinda public official sing Yauna authority Kyana Amasung Miyamna Sinariba social media gi platform X da public official singna Kangna Tagana Kangana Aramba Wafum sing Pongdorpa Miyamna Makoina Pongdorpa Wafum sing Adu verify Taruga Lali Haina Kudom Bitinduna Miyamanga Putopa Natagana Masada Takwa the Sinariba community not Haina Kangnaba platform Asigi Tul Asibu Lenga Lokoknaba Tarang Basi Hakina Lokom Toi Nungangai Haina Leipa Asigi digital rights information na Pongdorake community not Haiba X platform gi user generated fact checking feature Asibu Ministry of Information and Broadcasting MIB gi Kuban the Thamnabagi Damak Ministry of Electronic and Information Technology na Information Technology Rule 2021 Sandok Sadukna Draft MMN Pongdokadagi Nungang Basi Pongdok Narkiban Hairi Information Technology Rules ki update Tarba framework si Makata X platform gi community not Haina address Tariba Ipau current affairs politics amasung public policy singba iram sing asi lenga ki mi makhat thamduna karigumba union lenga na pamdaba community not Yarmabadi lenga na platform asida yawba community not adu khudatta lokthokadabri na jagana community not asida miyam user na aramba sing idobi thinduna dum thorpa sing adu lokthok hanba yahangadori tendo sadok aba information technology rules asigi matung ina information and broadcasting minister X platform da akanaba community not loktu haina pirpa direction asi indaba yaroi hairi karigumba platform asina ministry gi direction indaduna flag torba community not lokthok lamdaba tarbadi union lenga na platform asigi matakta akan action lokotpa yahangadori masigi matakta
platform asigi community note sing asi mioi kyana punsinduna sembo oibna ministry na flag tarak community note singa contribution pikiba mioi sing legal scrutiny amasung court action mar nagada wi haidi video si pagdala so kilang kibawa so mapigani channel si sibidina share mo subscribe ko bibi damo hanya ita thar ko kondosari amadi makatanan di sebata jeng ndo